ꯄꯤꯛꯈ꯭ꯔꯕ ꯈꯨꯡꯒꯪ ꯑꯃꯗ ꯂꯩꯔꯛꯈ꯭ꯔꯕ ꯌꯨꯝ ꯑꯃ ꯂꯩꯔꯝꯃꯤ꯫ ꯌꯨꯝꯗꯨꯗ ꯅꯣꯃꯤꯇꯥ ꯀꯧꯕ ꯊꯤꯈ꯭ꯔꯕ ꯅꯨꯄꯤ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯋꯥꯗꯨꯁꯨ ꯍꯟꯗꯛꯇ ꯁꯤꯕꯇ ꯃꯉꯥꯏꯔꯤ꯫ ꯃꯍꯥꯛ ꯌꯥꯝꯅ ꯂꯥꯏꯔꯔꯝꯃꯤ꯫ ꯅꯣꯃꯤꯇꯥꯗꯣ ꯊꯕꯛ ꯁꯨꯕꯁꯨ ꯌꯥꯝꯅ ꯇꯜꯂꯝꯃꯤ꯫ ꯑꯗꯨꯅ ꯅꯣꯡꯃ ꯃꯍꯥꯛꯅ ꯊꯕꯛ ꯊꯤꯕ ꯃꯤꯒꯤ ꯃꯌꯨꯝꯗ ꯆꯠꯂꯤ꯫ ꯑꯗꯨꯕꯨ ꯃꯤꯁꯤꯡꯗꯨꯅ ꯃꯍꯥꯛꯀꯤ ꯊꯕꯛ ꯁꯨꯅꯤꯡꯗꯕꯒꯤ ꯃꯑꯣꯡ ꯎꯕꯗ ꯀꯅꯥꯃꯠꯇꯅ ꯊꯝꯅꯤꯡꯉꯝꯗꯦ ꯃꯍꯥꯛꯄꯨ꯫ ꯊꯕꯛ ꯐꯪꯗꯕꯒꯤ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯍꯥꯛ ꯌꯥꯝꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯑꯣꯟꯊꯣꯛꯄꯅꯤꯗ ꯍꯦ ꯏꯁꯣꯔ, ꯑꯩꯕꯨ ꯀꯔꯤꯒꯤ ꯁꯨꯛ ꯌꯥꯝꯅ ꯁꯛꯇꯤ ꯍꯜꯂꯨꯔꯤꯕꯅꯣ? ꯑꯩ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯂꯩꯔꯗꯤ ꯆꯔꯥ ꯍꯦꯟꯅ ꯁꯤꯕ ꯇꯥꯔꯦꯗꯅ꯫ ꯑꯩ ꯀꯔꯤꯅꯣ ꯈꯔꯗꯤ ꯇꯧꯗꯕ ꯌꯥꯗꯦ꯫ ꯑꯁꯨꯝꯅꯗꯤ ꯀꯣꯛ ꯄꯥꯏꯗꯨꯅ ꯂꯩꯕ ꯀꯃꯥꯏ ꯇꯧꯅꯤ? ꯑꯁꯨꯝꯅꯃꯛ ꯅꯨꯃꯤꯗꯥꯡ ꯆꯨꯞꯄ ꯇꯨꯝꯕ ꯌꯥꯗꯅ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯈꯜꯂꯝꯃꯤ, ꯑꯩ ꯀꯔꯤ ꯊꯕꯛ ꯁꯨꯔꯒ ꯁꯦꯟ ꯄꯥꯏꯕ ꯌꯥꯒꯗꯒꯦ ꯍꯥꯏꯅ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯑꯥꯏꯗꯤꯌꯥ ꯑꯃ ꯈꯜꯂꯤ꯫ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯑꯁꯤ ꯊꯕꯛꯁꯦ ꯇꯧꯕ ꯇꯥꯔꯒꯗꯤ ꯃꯤꯒꯤ ꯃꯈꯣꯡꯗꯁꯨ ꯆꯪꯗ꯭ꯔꯦ, ꯑꯩꯅ ꯁꯨꯅꯤꯡꯅ ꯁꯨꯕ ꯁꯨꯅꯤꯡꯗ꯭ꯔ ꯇꯣꯛꯄ, ꯑꯁꯤꯅ ꯐꯔꯅꯤ꯫ ꯑꯁꯨꯝꯅ ꯃꯊꯟꯇ ꯈꯜꯂꯝꯃꯒ ꯃꯍꯥꯛ ꯅꯨꯡꯉꯥꯏꯅ ꯇꯨꯝꯈꯤ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯅꯣꯡꯉꯥꯟꯕꯒꯤ ꯃꯇꯨꯡꯗ ꯅꯣꯃꯤꯇꯥꯅ ꯕꯔꯒꯔꯒꯤ ꯄꯣꯠ-ꯆꯩ ꯂꯩꯕ ꯗꯨꯀꯥꯟꯗ ꯆꯠꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯕꯔꯒꯔ ꯌꯣꯟꯕ ꯍꯧꯔꯝꯃꯤ꯫ ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯕꯔꯒꯔ ꯆꯥꯔꯔꯣ ꯑꯁꯥꯕ, ꯃꯃꯜꯁꯨ ꯍꯣꯡꯅ ꯄꯤꯒꯅꯤꯌꯦ, ꯆꯥꯔꯔꯣ ꯂꯥꯛꯑꯣ꯫ ꯔꯥꯖꯨ ꯑꯃꯗꯤ ꯅꯥꯎꯕꯗꯣ ꯃꯈꯣꯏ ꯑꯅꯤ ꯕꯔꯒꯔ ꯆꯥꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯅꯣꯃꯤꯇꯥꯗꯒꯤ ꯕꯔꯒꯔ ꯂꯩꯔꯒ ꯃꯈꯣꯏ ꯑꯅꯤꯅ ꯆꯥꯔꯝꯃꯤ꯫ ꯀꯔꯤ ꯕꯔꯒꯔꯅꯣ ꯁꯤꯕꯨ? ꯁꯨꯛ ꯍꯥꯎꯇꯕ ꯕꯔꯒꯔꯁꯤꯕꯨ! ꯅꯁꯛꯇꯨꯒ ꯕꯔꯒꯔꯁꯤꯒ ꯆꯞꯅ ꯆꯥꯅꯩꯅꯦ꯫ ꯅꯪ ꯍꯥꯟꯅ ꯑꯃꯨꯛꯇ ꯆꯥꯅ ꯌꯦꯡꯕ ꯀꯩꯗꯧꯒꯦ? ꯑꯁꯨꯛ ꯍꯥꯎꯇꯅ ꯁꯦꯝꯕꯁꯤꯕꯨ! ꯅꯁꯛꯇꯨꯅ ꯀꯔꯤ ꯍꯦꯛ ꯃꯥꯜꯂꯅ! ꯍꯣꯏꯅꯦ ꯏꯇꯥꯎ, ꯁꯨꯛ ꯍꯥꯎꯇꯕ ꯕꯔꯒꯔꯁꯤꯕꯨ ꯀꯔꯝꯅ ꯁꯦꯝꯃꯤꯅꯣ? ꯁꯦꯝꯕ ꯍꯩꯇ꯭ꯔꯗꯤ ꯁꯦꯝꯒꯅꯨ ꯌꯥꯗ꯭ꯔꯣ? ꯕꯖꯥꯔꯗꯒꯁꯨ ꯄꯨꯔꯛꯇꯅ ꯌꯣꯟꯗꯅ ꯇꯧꯔꯤꯅꯦ꯫ ꯅꯁꯛꯇꯨꯒ ꯕꯔꯒꯔꯁꯤꯒ ꯆꯞ ꯍꯦꯛ ꯃꯥꯟꯅꯩꯌꯦ ꯏꯕꯦꯝꯃ ꯅꯪ! ꯃꯈꯣꯏ ꯑꯅꯤꯅ ꯃꯉꯣꯟꯗ ꯆꯩꯕꯗꯨꯗ ꯅꯣꯃꯤꯇꯥꯗꯣ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯃꯍꯥꯛꯅ ꯈꯜꯂꯤ, ꯑꯩꯅ ꯁꯦꯝꯕ ꯕꯔꯒꯔꯁꯦ ꯀꯅꯥꯝꯅ ꯄꯥꯝꯕꯤꯗ꯭ꯔꯦ꯫ ꯑꯩ ꯍꯧꯖꯤꯛ ꯀꯃꯥꯏ ꯇꯧꯗꯣꯏꯅꯣ? ꯑꯩꯕꯨ ꯁꯤ ꯌꯣꯟꯗ꯭ꯔꯗꯤ ꯀꯔꯤ ꯊꯣꯡꯅ ꯆꯥꯛ ꯆꯥꯒꯅꯤ? ꯄꯩꯁꯥ ꯈꯔ ꯂꯩꯔꯝꯕꯗꯨꯁꯨ ꯂꯣꯏꯅ ꯕꯔꯒꯔꯒꯤ ꯄꯣꯠ ꯂꯩꯈ꯭ꯔꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯅꯣꯃꯤꯇꯥꯗꯣ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯃꯊꯟꯇ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯂꯝꯕꯤꯗꯨꯗ ꯆꯠꯂꯝꯃꯤ, ꯃꯌꯨꯝꯒꯤ ꯃꯥꯏꯀꯩ ꯇꯝꯅ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯃꯗꯒꯤ ꯃꯍꯥꯛ ꯂꯝꯕꯤꯗ ꯅꯥꯟꯊꯗꯨꯅ ꯃꯐꯝꯗꯨꯗ ꯑꯣꯟꯊꯗꯨꯅ ꯁꯤꯈꯤ꯫ ꯑꯣꯟꯊꯗꯨꯅ ꯁꯤꯕꯒꯤ ꯃꯇꯨꯡꯗ ꯅꯣꯃꯤꯇꯥꯗꯣ ꯌꯥꯝꯅ ꯁꯥꯊꯤꯕ, ꯌꯦꯡꯕꯗ ꯀꯤꯖꯕ ꯚꯨꯠ ꯅꯨꯄꯤ ꯑꯃ ꯑꯣꯏꯅ ꯑꯣꯜꯂꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯍꯤꯡꯆꯥꯕꯤꯗꯨꯅ ꯍꯥꯏ, ꯑꯩꯌꯥ! ꯀꯔꯤꯅꯣ ꯑꯩꯉꯣꯟꯗ ꯇꯧꯔꯤꯕꯁꯤꯕꯨ? ꯌꯥꯗꯦ, ꯑꯩ ꯁꯤꯕ ꯌꯥꯗꯦ꯫ ꯉꯁꯥꯏꯒꯤ ꯑꯅꯤꯗꯨꯅ ꯑꯩꯉꯣꯟꯗ ꯉꯥꯡꯃꯟꯕꯗꯒꯤ ꯃꯣꯏꯒꯤ ꯋꯥꯗꯣ ꯇꯥꯕꯗ ꯑꯩ ꯋꯥꯈꯜ ꯑꯃꯗ ꯆꯠꯄꯗ ꯇꯧꯕꯅꯤ꯫ ꯃꯈꯣꯏ ꯑꯅꯤꯕꯨ ꯑꯩꯅ ꯂꯦꯝꯅ ꯊꯥꯔꯣꯏ꯫ ꯃꯈꯣꯏꯁꯨ ꯈꯪꯍꯟꯒꯦ, ꯁꯛ ꯊꯤꯕ ꯍꯥꯏꯕꯁꯦ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯒꯦ ꯍꯥꯏꯕ꯫ ꯑꯩ ꯃꯣꯏꯕꯨꯗꯤ ꯂꯦꯝꯅ ꯊꯥꯔꯔꯣꯏꯀꯣ! ꯍꯤꯡꯆꯥꯕꯤ ꯅꯨꯄꯤꯗꯣ ꯅꯨꯡꯊꯥꯡ ꯆꯨꯞꯄ ꯃꯥꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯗꯣ ꯌꯦꯡꯉꯒ ꯃꯐꯝꯗꯨꯗ ꯉꯥꯡꯗꯨꯅ ꯀꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯅꯣꯃꯤꯇꯥꯗꯣ ꯑꯌꯨꯛ ꯑꯣꯏꯕꯒ ꯃꯥꯒꯤ ꯍꯤꯡꯆꯥꯕꯤꯒꯤ ꯁꯛꯇꯝꯗꯣ ꯑꯣꯟꯊꯣꯛꯑꯒ ꯕꯔꯒꯔ ꯌꯣꯟꯕ ꯆꯠꯂꯝꯃꯤ꯫ ꯕꯔꯒꯔ ꯂꯧꯕꯤꯌꯣ, ꯌꯥꯝꯅ ꯍꯥꯎꯕ ꯕꯔꯒꯔꯅꯤ꯫ ꯑꯩꯅ ꯍꯥꯎꯅ ꯁꯦꯝꯖꯕ ꯕꯔꯒꯔ ꯆꯥꯕꯤꯔꯔꯣ, ꯍꯣꯡꯅꯁꯨ ꯄꯤꯒꯅꯤꯌꯦ, ꯃꯃꯜꯁꯨ ꯂꯤꯛꯏꯌꯦ꯫ ꯑꯗꯨꯗ ꯔꯥꯖꯨꯒ ꯅꯥꯎꯕꯨꯒꯗꯣ ꯑꯃꯨꯛꯀ ꯍꯟꯅ ꯕꯔꯒꯔꯗꯣ ꯆꯥꯕ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤ ꯍꯟꯗꯛꯇꯤ ꯌꯥꯝꯅ ꯍꯥꯎꯅ ꯕꯔꯒꯔꯗꯣ ꯆꯥꯈꯤ꯫ ꯑꯁ ꯏꯇꯥꯎ, ꯍꯥꯏꯒꯨꯝꯃꯗꯅ ꯉꯁꯤꯒꯤ ꯕꯔꯒꯔꯁꯤꯗꯤ ꯁꯥꯊꯤꯅ ꯍꯥꯎꯏꯗꯅ ꯅꯠꯇ꯭ꯔꯣ? ꯍꯥꯎꯇ꯭ꯔꯣ ꯅꯪ? ꯍꯣꯏꯅꯦ ꯏꯇꯥꯎ, ꯉꯁꯤꯒꯤ ꯕꯔꯒꯔꯁꯦ ꯍꯥꯏꯒꯨꯝꯃꯅ ꯆꯨꯝꯅ ꯍꯥꯎꯕ ꯅꯠꯇꯦ ꯏꯕꯦꯝꯃ꯫ ꯅꯪꯅ ꯁꯦꯝꯕ ꯕꯔꯒꯔꯁꯦ ꯁꯥꯊꯤꯅ ꯍꯥꯎꯈ꯭ꯔꯦꯕꯨ꯫ ꯍꯌꯦꯡꯗꯒꯤ ꯑꯁꯨꯝꯅ ꯁꯦꯝꯗꯨꯅ ꯄꯨꯔꯛꯎ꯫ ꯉꯔꯥꯡ ꯅꯪꯅ ꯄꯤꯖꯕꯗꯨꯗꯤ ꯀꯔꯤꯅꯣ, ꯆꯨꯝꯅ ꯍꯥꯎꯇꯕ ꯅꯠꯇꯦ꯫ ꯍꯤꯡꯆꯥꯕꯤ ꯅꯨꯄꯤꯗꯨꯅ ꯊꯕꯛ ꯇꯧꯁꯟꯕ ꯕꯔꯒꯔꯗꯣ ꯆꯥꯔꯒ ꯃꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯍꯔꯥꯎꯅ ꯋꯥꯔꯤ ꯁꯨꯅꯔꯝꯃꯤ꯫ ꯍꯤꯡꯆꯥꯕꯤ ꯅꯨꯄꯤꯗꯨꯁꯨ ꯃꯊꯃꯣꯏ ꯃꯅꯨꯡꯗ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯆꯥꯎ, ꯅꯣꯏꯅ ꯍꯥꯎꯅ ꯆꯥꯅꯈꯤꯕꯗꯣ ꯍꯣꯔꯦꯟ ꯌꯨꯝ ꯌꯧꯔꯒ ꯈꯪꯒꯅꯤ ꯑꯩꯅ ꯀꯔꯤ ꯇꯧꯕ ꯉꯝꯃꯤ ꯍꯥꯏꯗꯅ꯫ ꯑꯩꯗꯤ ꯅꯣꯏꯁꯦ ꯂꯦꯝꯅꯗꯤ ꯊꯥꯔꯣꯏ꯫ ꯑꯇꯩꯁꯨ ꯍꯥꯏꯈꯣꯗꯅ ꯑꯩꯉꯣꯟꯗ ꯁꯛ ꯊꯤꯕꯤꯅꯤ ꯍꯥꯏꯅ ꯈꯪꯍꯟꯒꯦ꯫ ꯉꯁꯤꯗꯤ ꯅꯣꯏ ꯑꯩꯅ ꯀꯔꯤ ꯇꯧꯕ ꯉꯝꯒꯦ ꯍꯥꯏꯕꯗꯣ ꯑꯗꯨꯝ ꯌꯦꯡꯉꯨ꯫ ꯑꯗꯨꯒ ꯅꯨꯡꯊꯥꯡ ꯑꯣꯏꯈꯤꯕꯒ ꯍꯤꯡꯆꯥꯕꯤꯗꯣ ꯃꯤꯒꯤ ꯁꯛꯇꯝꯗꯒꯤ ꯑꯃꯨꯛꯀ ꯍꯤꯡꯆꯥꯕꯤꯒꯤ ꯁꯛꯇꯝ ꯑꯣꯏꯅ ꯑꯣꯟꯊꯣꯛꯈꯤ꯫ ꯑꯁꯣꯝꯗꯅ ꯅꯥꯎꯕꯨꯁꯨ ꯃꯌꯨꯝꯗ ꯅꯨꯡꯉꯥꯏꯅ ꯇꯨꯝꯗꯨꯅ ꯂꯩꯔꯝꯃꯤ꯫
ꯑꯗꯨꯒ ꯔꯥꯖꯨꯁꯨ ꯃꯍꯥꯛꯀꯤ ꯃꯌꯨꯝꯗ ꯅꯨꯡꯉꯥꯏꯅ ꯇꯨꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯍꯤꯡꯆꯥꯕꯤ ꯅꯨꯄꯤꯗꯣ ꯃꯍꯥꯛꯀꯤ ꯃꯌꯨꯝꯗ ꯌꯥꯝꯅ ꯍꯔꯥꯎꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯩꯉꯣꯟꯗ ꯁꯛ ꯊꯤꯕꯤꯒ ꯍꯥꯏꯔꯗꯅ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯑꯣꯏꯅ ꯈꯪꯍꯟꯒꯦ ꯁꯛ ꯊꯤꯕ ꯍꯥꯏꯕꯗꯣ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯍꯥꯏꯅ ꯈꯪꯒꯅꯤ ꯉꯥꯏꯈꯣ ꯅꯣꯡ ꯍꯥꯟꯒꯤꯁꯅꯨ ꯅꯈꯣꯏ ꯑꯅꯤꯕꯨ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯅꯣꯡ ꯉꯥꯟꯗꯨꯅ ꯑꯌꯨꯛ ꯑꯣꯏꯔꯛꯄꯒ ꯃꯈꯣꯏ ꯑꯅꯤꯒꯤ ꯅꯨꯄꯤꯅ ꯃꯈꯣꯏꯗ ꯇꯨꯝꯕ ꯍꯧꯗꯣꯛꯂꯝꯃꯤ꯫ ꯇꯥꯔꯤꯕ꯭ꯔꯣ ꯅꯪꯕꯨ ꯍꯧꯒꯠꯂꯣ ꯅꯣꯡ ꯉꯥꯜꯂꯦ꯫ ꯑꯗꯨꯒ ꯔꯥꯖꯨꯒꯤ ꯃꯇꯨꯅꯁꯨ ꯔꯥꯖꯨꯗ ꯌꯥꯝ ꯀꯟꯅ ꯇꯨꯝꯕ ꯍꯧꯗꯣꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯅꯤ ꯅꯨꯡꯉꯥꯏꯅ ꯇꯨꯝꯅ ꯂꯩꯔꯝꯃꯤ꯫ ꯇꯨꯝꯕ ꯍꯧꯒꯠꯂꯛꯄꯗ ꯅꯥꯎꯕꯗꯣ ꯃꯍꯥꯛꯀꯤ ꯁꯛꯇꯝꯗꯒꯤ ꯑꯦꯂꯤꯌꯟꯒꯤ ꯁꯛꯇꯝ ꯑꯃ ꯑꯣꯏꯅ ꯑꯣꯟꯈꯤ꯫ ꯑꯗꯨꯗ ꯃꯍꯥꯛ ꯄꯨꯡꯉꯛ ꯉꯛꯂꯝꯃꯤ꯫ ꯑꯁꯣꯝꯗꯁꯨ ꯔꯥꯖꯨꯗꯣ ꯃꯍꯥꯛꯀꯤ ꯁꯛꯇꯝꯗꯨꯗꯒꯤ ꯍꯅꯨꯕꯒꯤ ꯁꯛꯇꯝ ꯑꯃ ꯑꯣꯏꯅ ꯑꯣꯟꯈꯤ꯫ ꯑꯗꯨꯗ ꯃꯍꯥꯛ ꯄꯨꯡꯉꯛ ꯉꯛꯇꯨꯅ ꯀꯤꯕ ꯑꯃ ꯐꯥꯎꯔꯝꯃꯤ ꯀꯔꯤꯅꯣ ꯇꯧꯔꯤꯁꯦ ꯍꯥꯏꯗꯣ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯍꯤꯡꯆꯥꯕꯤ ꯅꯨꯄꯤꯗꯣ ꯃꯍꯥꯛ ꯌꯥꯝꯅ ꯍꯔꯥꯎꯅ ꯅꯣꯛꯂꯝꯃꯤ꯫ ꯉꯁꯤꯃꯨꯛ ꯑꯩ ꯈꯨꯟꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯄꯨꯝꯅꯃꯛ ꯕꯔꯒꯔ ꯄꯤꯖꯔꯒ ꯍꯅꯨꯕ ꯑꯣꯏꯅ ꯂꯣꯏꯅ ꯑꯣꯜꯍꯟꯒꯦ꯫ ꯑꯁꯨꯃꯥꯏꯅ ꯍꯥꯏꯔꯝꯂꯒ ꯍꯤꯡꯆꯥꯕꯤ ꯅꯨꯄꯤꯗꯣ ꯑꯃꯨꯛꯀ ꯍꯤꯡꯆꯥꯕꯤꯒꯤ ꯁꯛꯇꯝꯗꯒꯤ ꯃꯤꯒꯤ ꯁꯛꯇꯝ ꯑꯣꯜꯂꯒ ꯕꯔꯒꯔ ꯌꯣꯟꯕ ꯑꯃꯨꯛ ꯆꯠꯂꯝꯃꯤ꯫ ꯕꯔꯒꯔ ꯆꯥꯅꯔꯔꯣ ꯕꯔꯒꯔ ꯍꯥꯟꯅ ꯂꯥꯛꯄ ꯃꯤꯗꯨꯗ ꯕꯔꯒꯔ ꯑꯃ ꯑꯦꯛꯁꯇ꯭ꯔꯥ ꯄꯤꯒꯅꯤꯌꯦ꯫ ꯕꯔꯒꯔ ꯆꯥꯕꯒꯤ ꯗꯦꯕꯥꯁꯤꯁ ꯕꯥꯕꯨ ꯇꯤꯛꯇꯥꯛ ꯑꯃꯗꯤ ꯗꯤꯄꯛꯇꯣ ꯃꯈꯣꯏ ꯑꯍꯨꯝ ꯃꯔꯤ ꯂꯥꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯑꯩ ꯍꯥꯟꯅ ꯂꯥꯛꯏꯅꯦ ꯍꯥꯏꯅ ꯈꯟꯅꯔꯝꯃꯤ꯫ ꯑꯗꯨ ꯎꯕꯗ ꯍꯤꯡꯆꯥꯕꯤ ꯅꯨꯄꯤꯗꯣ ꯃꯊꯃꯣꯏ ꯃꯅꯨꯡꯗ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯆꯥꯎ 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 ꯇꯧꯒꯦ ꯅꯣꯏ꯫ ꯑꯗꯨꯒ ꯇꯤꯛꯇꯥꯛꯅ ꯍꯥꯏꯔꯛꯏ꯫ ꯏꯕꯦꯝꯃ ꯑꯩꯉꯣꯟꯗ ꯍꯥꯟꯅ ꯄꯤꯔꯣ ꯅꯪꯒꯤ ꯕꯔꯒꯔꯗꯣ ꯑꯩ ꯆꯥꯅꯤꯡꯕꯅ ꯂꯣꯏꯔꯦ꯫ ꯆꯥꯅ ꯂꯣꯏꯅ ꯆꯠꯅꯈ꯭ꯔꯒ ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯌꯦꯡꯉꯨꯅꯦ ꯏꯇꯥꯎꯆꯥ ꯑꯩꯗ ꯅꯠꯇꯅ ꯅꯣꯏ ꯄꯨꯝꯅꯃꯛꯁꯨ ꯂꯣꯏꯅ ꯅꯁꯛꯀꯥꯗꯣ ꯀꯩꯅꯣꯝ ꯃꯥꯜꯂꯦꯅꯦ꯫ ꯇꯤꯛꯇꯥꯛ ꯅꯪ ꯅꯁꯛꯇꯨꯅꯤꯅ ꯌꯥꯝ ꯅꯣꯛꯅꯤꯡꯉꯤꯕꯁꯦ ꯀꯔꯤꯅꯣꯅꯦ ꯑꯩꯈꯣꯏꯗ ꯇꯧꯔꯤꯕꯁꯦ꯫ ꯑꯗꯨꯒ ꯕꯥꯕꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ ꯏꯇꯥꯎ ꯑꯩꯒꯤ ꯅꯨꯄꯤꯅꯕꯨ ꯑꯩꯒꯤ ꯁꯛꯁꯦ ꯈꯪꯗ꯭ꯔꯦ ꯀꯃꯥꯏꯅꯅꯣ ꯇꯧꯔꯤꯁꯤꯕꯨ꯫ ꯑꯁꯤ ꯇꯨꯝꯕ ꯍꯧꯒꯠꯂꯛꯄꯗ ꯑꯩꯒꯤ ꯅꯨꯄꯤꯗꯣ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯆꯦꯟꯈꯤ ꯍꯥꯏꯅ ꯈꯜꯂꯤ꯫ ꯑꯩꯅ ꯃꯤꯡꯁꯦꯟ ꯌꯦꯡꯉꯨꯕꯗ ꯏꯁꯥꯃꯛꯐꯥꯎ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤꯅꯤ ꯏꯇꯥꯎ꯫ ꯑꯗꯣ ꯏꯇꯥꯎꯆꯥ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯂꯩꯊꯣꯛꯄꯗꯤ ꯆꯨꯝꯃꯣꯏꯕꯨ꯫ ꯑꯩꯈꯣꯏ ꯀꯔꯤꯅꯣ ꯈꯔ ꯇꯧꯗꯕꯗꯤ ꯌꯥꯗꯦ꯫ ꯃꯃꯥꯡꯗ ꯎꯔꯤꯕ ꯕꯨꯕꯣꯟ ꯆꯤꯡꯈꯣꯡꯁꯤꯒꯤ ꯃꯈꯥꯗ ꯑꯣꯖꯥ ꯕꯤꯖꯣꯏꯗꯣ ꯐꯝꯅ ꯂꯩꯕꯅꯤ ꯃꯉꯣꯟꯗ ꯀꯔꯤ ꯇꯧꯕ ꯌꯥꯒꯦ ꯍꯥꯏꯅ ꯑꯝꯇ ꯍꯪꯉꯨꯁꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏ ꯃꯔꯤꯗꯣ ꯑꯣꯖꯥ ꯕꯤꯖꯣꯏꯒꯤ ꯃꯅꯥꯛꯇ ꯕꯨꯕꯣꯟ ꯆꯤꯡꯈꯣꯡꯗ ꯆꯠꯈꯤ꯫ ꯕꯨꯕꯣꯟ ꯆꯤꯡꯈꯣꯡꯗꯨꯁꯨ ꯌꯥꯝꯅ ꯂꯥꯞꯄꯝꯃꯤ꯫ ꯃꯈꯣꯏ ꯃꯔꯤ ꯌꯥꯝꯅ ꯋꯥꯅ ꯆꯠꯂꯝꯃꯤ ꯕꯨꯕꯣꯟ ꯆꯤꯡꯈꯣꯡ ꯇꯝꯅ꯫ ꯃꯈꯣꯏ ꯃꯔꯤꯗꯣ ꯃꯥꯏꯕ ꯕꯤꯖꯣꯏꯒꯤ ꯃꯅꯥꯛꯇ ꯌꯧꯔꯒ ꯃꯥꯏꯕ ꯕꯤꯖꯣꯏꯗ ꯍꯥꯏꯔꯦ꯫ ꯃꯥꯏꯕꯧ ꯑꯩꯈꯣꯏꯕꯨ ꯑꯃꯨꯛꯇ ꯌꯦꯡꯕꯤꯌꯨ ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯦ꯫ ꯅꯨꯡꯊꯥꯡ ꯏꯐ ꯐꯅ ꯂꯩꯔꯨꯔꯒ ꯑꯌꯨꯛ ꯇꯨꯝ ꯍꯧꯒꯠꯂꯛꯄꯗ ꯍꯅꯨꯕ ꯑꯣꯏꯅ ꯑꯣꯜꯂꯝꯃꯦ ꯑꯣꯖꯥ꯫ ꯑꯗꯨꯒ ꯃꯥꯏꯕ ꯕꯤꯖꯣꯏꯅ ꯍꯥꯏ꯫ ꯅꯣꯏꯗꯤ ꯍꯤꯡꯆꯥꯕꯤꯅ ꯄꯤꯖꯕ ꯕꯔꯒꯔ ꯆꯥꯔꯨꯔꯕꯅꯤꯅ ꯍꯅꯨꯕ ꯑꯣꯏꯅ ꯑꯣꯟꯗꯦ ꯍꯥꯏꯕ꯭ꯔꯣ? ꯅꯣꯏꯅ ꯕꯔꯒꯔꯅꯤ ꯍꯥꯏꯅ ꯂꯩꯗꯨꯅ ꯆꯥꯔꯛꯄ ꯅꯨꯄꯤꯗꯣ ꯑꯗꯨ ꯅꯨꯄꯤ ꯅꯠꯇꯦꯅꯦ ꯍꯤꯡꯆꯥꯕꯤꯅꯤꯅꯦ ꯍꯤꯡꯆꯥꯕꯤ꯫ ꯑꯗꯨꯒ ꯗꯤꯄꯛꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯗꯤ ꯑꯣꯖꯥ ꯃꯥꯏꯕ ꯑꯩꯈꯣꯏꯕꯨ ꯍꯧꯖꯤꯛ ꯑꯁꯨꯝꯅ ꯑꯗꯨꯝ ꯂꯩꯔꯗꯧꯔꯕꯣ? ꯑꯩꯈꯣꯏꯒꯤ ꯃꯇꯦꯡ ꯑꯃꯨꯛꯇ ꯄꯥꯡꯕꯤꯌꯨ ꯍꯥꯏꯅ ꯑꯣꯖꯥ ꯃꯥꯏꯕꯒꯤ ꯃꯅꯥꯛꯇ ꯂꯥꯛꯄꯅꯤ ꯑꯃꯨꯛꯇ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯑꯣꯖꯥ꯫ ꯑꯗꯨ ꯋꯥꯗꯣ ꯇꯥꯕꯗ ꯃꯥꯏꯕ ꯕꯤꯖꯣꯏꯅ ꯃꯈꯣꯏꯗ ꯑꯁꯣꯟꯕ ꯏꯁꯤꯡ ꯑꯃ ꯄꯤ꯫ ꯑꯗꯨꯒ ꯃꯥꯏꯕ ꯕꯤꯖꯣꯏꯅ ꯃꯈꯣꯏꯗ ꯍꯥꯏ꯫ ꯑꯗꯨꯒꯤ ꯏꯁꯤꯡꯗꯣ ꯍꯣꯔꯦꯟ ꯃꯍꯥꯛ ꯎꯗ꯭ꯔꯤꯉꯩꯗ ꯃꯍꯥꯛꯀꯤ ꯃꯁꯥ ꯃꯊꯛꯇ ꯆꯥꯏꯁꯤꯟꯒꯗꯕ꯫ ꯅꯣꯏꯅ ꯍꯦꯛ ꯆꯥꯏꯁꯤꯟꯕꯒ ꯃꯍꯥꯛꯀꯤ ꯃꯁꯥꯗꯣ ꯃꯩꯅ ꯂꯣꯏꯅ ꯆꯥꯛꯈꯤꯗꯧꯔꯕꯅꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗꯇ ꯅꯣꯏ ꯍꯥꯟꯅꯒꯤ ꯁꯛꯇꯝꯗ ꯂꯥꯛꯄ ꯌꯥꯅꯤ ꯅꯠꯇ꯭ꯔꯕꯗꯤ ꯌꯥꯔꯣꯏ꯫ ꯑꯗꯨꯒ ꯗꯦꯕꯥꯁꯤꯁꯅ ꯍꯥꯏ꯫ ꯐꯔꯦ ꯑꯗꯨꯗꯤ ꯑꯣꯖꯥ ꯕꯤꯖꯣꯏ ꯑꯩꯈꯣꯏ ꯆꯠꯂꯒ ꯃꯍꯥꯛꯀꯤ ꯃꯊꯛꯇ ꯏꯁꯤꯡꯁꯦ ꯑꯃꯨꯛꯇ ꯍꯥꯟꯅ ꯆꯥꯏꯁꯤꯜꯂꯨꯈꯤꯒꯦ꯫ ꯑꯗꯨꯗꯒꯤ ꯃꯈꯣꯏ ꯃꯔꯤ ꯏꯁꯤꯡꯒꯤ ꯈꯨꯖꯥꯏꯗꯣ ꯄꯨꯔꯒ ꯕꯔꯒꯔ ꯌꯣꯟꯕꯤ ꯍꯤꯡꯆꯥꯕꯤ ꯅꯨꯄꯤꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯈꯤ꯫ ꯏꯕꯦꯝꯃ ꯕꯔꯒꯔ ꯌꯣꯟꯕꯤ ꯅꯪꯅ ꯑꯩꯈꯣꯏꯗ ꯁꯥꯟꯅꯔꯝꯃꯤꯕ ꯂꯤꯂꯥꯁꯦ ꯌꯥꯝꯅ ꯁꯥꯟꯅꯔꯝꯃꯦꯕꯣ ꯉꯁꯤꯗꯤ ꯅꯪ ꯈꯪꯍꯟꯕ ꯇꯥꯔꯦꯗꯅ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯗꯦꯕꯥꯁꯤꯁꯅ ꯍꯤꯡꯆꯥꯕꯤ ꯅꯨꯄꯤꯗꯨꯗ ꯏꯁꯤꯡꯗꯣ ꯆꯥꯏꯁꯤꯟꯈꯤ꯫ ꯏꯁꯤꯡꯗꯨꯅ ꯆꯥꯏꯁꯤꯟꯕꯒ ꯍꯤꯡꯆꯥꯕꯤ ꯅꯨꯄꯤꯗꯣ ꯂꯣꯏꯅ ꯃꯁꯥ ꯄꯨꯝꯅꯃꯛ ꯃꯩꯅ ꯆꯥꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯑꯁꯦꯡꯕ ꯁꯛꯇꯝꯗ ꯑꯣꯜꯂꯛꯈꯤ꯫ ꯑꯁꯣꯝꯗ ꯃꯈꯣꯏ ꯃꯔꯤꯃꯛꯁꯨ ꯃꯁꯥ ꯃꯁꯥꯒꯤ ꯍꯥꯟꯅꯒꯤ ꯁꯛꯇꯝꯒꯨꯝꯅ ꯂꯥꯛꯅꯔꯝꯃꯤ꯫ ꯑꯗꯨꯗ ꯃꯈꯣꯏ ꯃꯔꯤꯗꯣ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯐꯝꯗꯨꯗ ꯆꯣꯡꯗꯨꯅ ꯖꯒꯣꯏꯒ ꯁꯥꯟꯅꯔꯝꯃꯤ ꯃꯍꯩ ꯏꯁꯩ ꯁꯛꯅꯗꯨꯅ꯫ ꯋꯥꯔꯤꯁꯤꯅ ꯇꯥꯛꯄꯗꯤ ꯑꯉꯥꯡꯁꯤꯡꯅ ꯐꯥꯁ ꯐꯨꯗꯁꯦ ꯌꯥꯝꯅ ꯆꯥꯕ ꯐꯠꯇꯦ꯫